welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test su cartoon ni mahau ming ta brief sama tara mukterli masi siam na tasemu Manipur yam nungai ba nimit ogada bani adubu hobjik le film masin yam nungai ta ba hai batai yang ni pan ba ningol sakku nimit myam na khura nangai jaba ningol sin na khura nangai jaba chahi munung da amutang lappa nimit ni adubu hobjik le ba film masina ngasi se ayam bana hai batai hobjik fa bu ute ningol sakku ba ki thormam ta pangthok na dren hai lo bu jai aw ngasi gi nimit si akhoi fa pausel pi daga su Asigumba nimedase tungda lakadaba chahi singda amuhana thoktaba oirasanu aduga ingtappa Manipur ama purakpa oirasanu haidana miyamda pause pizage aduga asi imphala pungliba kugi pause sing cartoon singda cartoonist na kari hainingniba kari punungniba kari wakal khalangniba haibadu miyamda sanonga thamjage amde lokthasage koi Shanghai Express ki onthokpanida haibsida onthokpanida haiba cartoon si yengbiu kugi drama tampham amagi sinni drama tambagi sinamani ya thare drama tampham mana adeda directors na haire magi artist sida nangi role sida kappagi role yamna yauri aduna kapp tamu kaphalini yadri yamna wali asemu kapp mandri haiba adada magi actor sina haire as oza Rajesh Khanna na kappaga Amitabh Bachchan na kappaga mandaroi ne mi amaga khukak pandaroi ne aina kapise pi tarabani yengona noning musu bawe du kana musna kappada pi ta da bayawi pi ta bayawi adna khukap tengtha naura kappa nungai ta bu kappa harau bagi kappa harau manana kappa su lei adu mamya ma ledna mi se man musu yawba man dam su yawda mana tawjari dudi mana phare na tawjaba adu sumna kana di man daba adumba mayam ma thengnai aduni ana sidaida tohoningba kyama tawraktaba aduga mana toriba susu magi afabo thaka tawjare na laiba manungsa adum ichel ani thokna adum uba yaba phibamni yamna fajaba adum cartoon ni na thamjage mathang da leisina khoi sana leibaki loire dana haibaduni loire dana haiba cartoon si yengbiu ma imung mani se ekta ahanjiga macha si khandabani tongan chage ne hekta jumda dang ka thugai rakpa mayamni adama pas na haire ngai khone tongan chage su handa haisi hekta yakai thugai bu thottene ana haijane adada na angansina machi manaw ne oitare ahanda haisi haramne adada manaw pasna haitare haire kuki di hana phabaga kapaga na hori dudina separate administration tawge haita su phajna wari watai sanaraga taw aduga pharaga hekta kapaga howi na sagi imungi sense da ngasagi kuki singa tawreiba mawong se pusallaga mayam da bhab tan na tongan chage haita su tongan chaw makalamni separate administration hai tongan moi lengak no lejage anum changna ba khonna badi dum chausi hinjang lanasi ama tausi koi tongan chajage haibani aduda hojiksi madu yaroi tongan nai chag de loi kai rani haina adugi leiba phibam ama duda leiba phibam duni adada nanga tongan chage ju phajana han da ha lore na poji khaiba thingai ba toji kaino ha kanda kuki di hana phabaga kapaga na hori dudi hedana ramna phajaba bafam ma thamba sichu cartoon ne thamjage mathangda leisina koi pongna phomgi balo he habduni balo he sida moi ahalani wai sanabani pungonda yenga mayam haji ngari gi kari gi tauba kuda thugai ba ten season ba chaina kanba mayam tawna bazada mana hai kari gi no moina ngari si yam tathiri sibona da mai mamana bhal ta kumai ngari do moina kawa ngamda dona torini mitai gi chai thang yam ba mkhoi yam pamna chai da ngan haji si am chomo bafam ni khoi ngari si mona siamna pambak chaba aduga maitegi bamona thongba nga si sa nga si di moi dum cha se dum charaga lei thongba thakpa si jo koi pambu ta phutpa kai tawba dum kuthong lei aduga ha mayam nu khangna bu ni khoi ki
kuki sinau sing thong ba haide ki sinau enu sarak pusi kuki sing thong ba chai jang chi gadum naga gi sing thong ba ma house nu khena mayam su len khana na na khena ba khutong chu lei bini na moi na pam cha ba hai tare nga thong sa nga chana ba chaning da ba du nga thong ba gum ba irom ba mukong baru ngau ba utti chagem pom ba ka si yam pam ba ana aduni kai no moi na ngari siam ta thari sibu ai kan ngari do moi na kaw ngam du na torini mai te gi chai jang yam ba khoi yam pam na chai na yam pam chai ai gi marup tina ba ku ki sinau mayam su lerami oi de phone ta zu bai gi dre ana mo su yam na haw na cha ba ku hinjang si yam pam zabu kang bu lei aduni adugi film du lei bu da khoi cartoonist na kai no ne na mayam da bhap thana bu thorak pa cartooni hena thamjage mathang de lei sina khoi lan pau gi as loire hai bisni adaida kanoni haji toy se thaba mu tawro amabu tawro haji da nupa macha leijari balo khre su yon batare an haiba mapasna baji khoi lekai se lo leina dre khona lo sing ya malo yen thokna gi ba mayam ma leire ri tong de se ani ni leise impan de ram kang bu sing nam gi hingon samban ji yon thomaga kra khungang da ma haidaba khungang gi kang bu sina khungang gi lam su yon thomaga impan da lakpa ani gi transit ni haji leise exchange tong na ba haitare khoi yening tong na ba ga khoi marbon sanab da aduna so mayam ma leiba da lo yon ba khot pa to basi ayamna thaba korku matam dadi lo yonjuri inkol yonjuri se dum yawbuni mayam na khabar de jingbiu dum yawbuni aduna swais da mathang lei gi da mana machana pa thai baji khoi lekhai se lo leina dre kona jaga loina ma lo si se yum thokna gi ba yum kai sajan gi ba adum bagi issue ma la ko do adu da yum pham moiraga thamba cartoon ne thamjage mathang lei sina khoi sel express ki naire habuduni naire sida khaba yom ba hoker sina lawuni harau kumai pangthoba yaru hairi lan loidri fau ana da sona kanda nupa mang na pi magna sole phana bu santi oi handakti bambula makon ta da basena adum mi ge pamba khoi tauba adu ge diwali kai si kana amna khoi chane binati dunia dani haina myam lawe du mi ge pam ni adubu diwali da mangza ba sound pollution thokpa adagi paisa myam bambula thaba rocket thaba myam tawudu handaki tawgidre on madudagi en handok na ngasi si ningol sakho ni misida khoi amata sakong ladine do kong bada khoi mek nai ba selaga kholaga khoi gi laphoi yubi kri kra na ba hangmu puram bala ena phai hebagi pau dum khoi gi social media da haji ui ana adugi potni lai se dun haji hoker sina lawni harau kumai pangtho bu yaru haidi lan blodi fau ana phanabu santi we handakti bamula ma kon ta da basina adu hajikti economy da yamna khoi awa ba chetheng ni piri se Azia koi sei no mage thorom da tawkidaba film nung kri gram da ka khidaba duna sigi lam da thabak torma myam hajik si yam wana leiba sei sakpi musician myam si koi ningol sakho bai si ragi film gi tawjari ba myam sing si ningol sakho bo se lakpa ngai dere ni state ningol sakho boda film je makhan bot ta makhan release tawna ba lekai da kamna ba sei no ma yam na nungai ba festival mut am lega da bu hanakti amta leitre madu leitraga sumasine hingjaba singdadi ama choba awabam su mayok naribani hiram khodi maktani artist na te leriba singje thabak sujaba entrepreneur tawjaba internet gi tawjaba mayam si handak kisda chaitheng phangdaba amat yawdi imung khodi makta ama choba chaitheng amane handak ki da phange ba sena adugi phajaba phumne thamjei si pathang da leisina khoi naron thaudangi hawa do leirang do habduni hawa do leirang do sida masagi minister amana magi ngasigi ningon chakubu sigi yepo bawjel pige habda main pina ko phum duni tasi prajada chakubu gi yepo bawjel pige ana main pina hakpani adaida sada hangdrasu yaradro na loi sai hainagi beduni na su yawgre ji da toba ji ai chakcha ba yaradra na hai he kari mathil tawre na hairupagi yam phajaba leyuduni aduna ngasagi message pige har kanda Sana yaradra haibagi wafum ama sahaji kanano khangabani home minister ni kanano haibududi akoina haibudo khoigi man ba hai sena koi hawa to leirang dogi khoigi cartoonist na hairam baduni koidia moina koina man ba haibana phayena aduna saida man basina haibane yau sakubagi fa bawjil pige na mani pizda hangmane da o sahada hangdrasu yaradro na one permission lo dasu yaradra haina hangba adu yam phajaba cartoonist siju wan thok leiba Patang the relation of People's Chronicle Guinea, People's Chronicle Witty Wednesday and Mate Manau Zile Pagwation Abane, as the Kamai Hageda. This time, Ningol Takoba is silent. Handaki Matam Sindaki Saigidi, Ningol Zagobush the Amas Highly and the Tadre. But everyone seems buying their favorite gifts. Adubu,
ꯈꯨꯗꯤꯡꯃꯛꯇꯤ ꯒꯤꯞ ꯂꯩꯅꯕ ꯎꯅꯩꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏ ꯅꯤꯡꯉꯣꯜ ꯆꯥꯛꯈꯨꯝꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ इलेक्ट्रॉनिक आइटम सोनबा को लिक योनबा करी दुकान पोट से आकपद लेनबसु यावी अदुना खर तपथरगा मथंग थागुंबदा कौनरकदरा अदुसु तंबा ngamde अदुदा अखोइना हेक्ता हाइबसु यादे अदुबु ngasi makidi achouba lengjen manabagi mami ma utpa numitni adubu hairiba numina se mathangi lakadaba che singdi laktabu oisunu ningol singna harau te yamna bapam namda chachaba kummamagi chahi ama numit chung mungani ngaijarakpa ngasigi numit subula adi haidana bong pa singa harau te yamna chamin thakna mingda mayamdu adu phangjadabagi adugi wafam duni aduna lairiba se aduna yamna ngai amasु oi aduna akoina haijabaduni masigi numina se mathangi lakadaba se gina amona laktaba oirasunu ningol loibisingna maning tawna maka lamna minok maka lamma minok kolonina nungaina celebration tawba amba oirasunu mathangda din haijage doga mathamjening wafom na koi ngasi si press suti oiba maramna hayeng ngasi khabar amta puthoroi ana koi di khabar de jumpham oijaraga tawjaba si program ni test of cartoon si aduna hayeng gi oina di koi test of cartoon sima leijaroi chang naina yengbiriba viewers singna waru biroi aduna koi sida yauriba newspaper yauriba cartoon sida yenga oi ne jaba haiba duga kuni kitang akoi gi view point kitang thamjaba duni ana mayam su pamna yengbiba chahi ama hena leptana yengbiraga lakni aduna ko heng simadi mayam se miss to botare mayam waru biroi adu mathangi nimitadi akoi ngamnaba hona jage maram digona da khabar phong gadi dum yarani aduna amuga solo silakpa haije sina koi ngasi si akoi gi paw amta su tawgidre tawraroi maruina akoi suti lebina pung baro makhai gi tawgidre aduga ani gi su tawjaroi om gi su aduga manga su taruk su to nipan makhai su tawjaroi ngasi gi damuktadi yamna sang naina yengbiriba ELITETV bu sang na yengbiriba viewers singna akoi well wishers singna waru bidanaba haidana koi ELITETV gi maketegi nolukna hangachari ai wafum thamjaraga ngasi gi di test of cartoon gi mahau patanga solution jare meng tabiru singbo amukana khuram jabga loinana kaini de bethang jari binebirisi Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.